ngasi numidang waram da phonggiba pawse-sing da yawba headlines-sing mayamda pawdamjari ngasi ka ahanmada lokajari hayeng kuki militant group singa New Delhi da anauba sugi agreement ama khurek pinanaba Home Ministry na UPF amasung KNO da khangalakre kuki militant group singa Ministry of Home Affairs ka anauba suspension of operation sugi agreement ama pinaragani hairi the wire na report tawrkhibagi matung ina United People's Front UPF amasung kuki National Organization KNO dagi phangba pawgi matung ina hayeng September 3 da New Delhi da anova sugi agreement ama khurek pinanaba Home Ministry na UPF amasung KNO da khangalakre hairi adumoinamak anova sugi agreement asida kari yauri haibadudi chapchana phongdorakhide hairi kumjali singani nipan gi August 12 da ahanbo ina Bharat Laingak Manipur Laingak amasung UPF amadi KNO gi marakta khurek pinakhiba sugi agreement adu sahi khodingi renew tawduna lakhibani agreement asigi matung ina kuki militant group singi cadre sing designated camp singda laigadabani amadi makhoi gi khulai sing ningthina camp da lok tawduna thanggadabani haina palli adubu Manipur Laingak ki maikaidagidi nakal ahomgi oiba agreement asidagi tokhibadagi kumja lisingani kunmarida agreement ge matam loikiba matung pending da lairakhibani hairi amarom da kumja lisingani kulhomdoi gi me ahomda Bharat Laingak amasung kuki group singa political settlement amagidamak khurek pinanaba thaurang tawrangkhiba adu sahi adumaktada irang thorakpadagi pandhaduna lairakhibani hairi Irang thorokpadagi hauna UPF amasung KNO na Manipur dagi separate administration gi demand tawduna lakhi hawkibade singani kun mari dasu New Delhi da political dialogue ahumlak pangthokhi madugi matung separate administration gi demand asiga mari leinana interlocutor AK Misrana lisingani kun mari gi August thada Union Home Minister Amit Shah da draft formulation ama pisinki adumoinamak Bharat Laingakna ngasi phawba official oina madugi pawkham piba leitri report asina makha taraduna kumja lisingani kunmanga da makha tana Bharat Laingakna suda leirakhiba kuki militant group singa political dialogue sathaduna lakhi kuki militant singi maikaidagi separate administration gi demand hena kanselakhi adumoinamak thokliba irang asida suda leirakhiba kuki militant group singna yausinduna hingsa gi thabak sathai hairaduna kuki militant group singi separate administration gi demand yaroi amasung su agreement handokadabani haina maitai amasung naga gi yauna tongan ba CSO singna Bharat Laingakta taksinduna lakhibani hairi Prime Minister September 3 da lakkani hainariba siga mari leinana Kangla manungda Prime Minister gi wangang pham amadi anoba helipad semgat sagat bahukre Bharat ki Prime Minister Narendra Modi September 3 da Manipur da lakpa yai haina yamna kanna ngangnari ngai serak asida Prime Minister na Manipur da laklaga myamda wa nganggadaba mafam Kangla manungda oigadori masigi damakta Prime Minister gi wa ngangpham semjin sajin bagi thabak akanba mawngda jathaba hukre pause asina phangba pawgi matung inadi Prime Minister na wa ngangpham oigadori ba asi Kangla manungi Kangla Hall gi mamangda leiba mafam asida oigani hairi Kangla manungda wa ngangpham platform ama semnabagi-damakta mamang tha August ki 38 da mapandagi tim ama Imphal da thunglari Tata gari nipan da lakpa tim masina makhoina loinaragliba Tata gari nipan aduda PM na wa ngangadoriba platform sanabagi mazak mathom sing loinamak loinarakhi hojik platform sabagi thabak tawgadoriba mapan ki tim adu Kangla manungda leiriba Kangla Hall gi maning thangba sarukta makoi gi matam kharagi lefam safam semgatuna hojik leiri loinana Kangla Hall gi mamang thangba lampak ki saruk aduda Prime Minister Narendra Modi gi wangang pham oigani haina ngarang dagi haukhre hairi panba yabadi Prime Minister Narendra Modi na Manipur da lakani haina ngangnariba si lenga ki maikai dagi ngasi phawu official oina lauthokpa leitri adubu Prime Minister gi khongchat ki mangoinana Kangla dagi hauraga Imphal International Airport fawba tidim lambi gi nak yet leiriba awangwa building sing masak khangdoklaga ngak senbagi thabak paikhatpa haure amadi lambi paring asida maram zadana lambi gi nak yetta polam kya paisin bagi athing basu thamkre haina haibasu leikrabani